Tongan social media masung sephongi maruoiba I pau khara myamna thamjage Myanmar Junta na Arkan Army gi jurisdiction gi mafam anida bombing tawbada Kuki 13 Sire hairi CRPM na hatkiba Kuki Militants sing DNA test tawbada refugee ni haiba khangba ngamkhre Thas ki tang 13 da Jiribam gi Jagora Thorda Kuki Militant 13 CRPM na hatkiba adugi postmortem Assam gi Silchar Medical College da tawnaba thamlamkiba adugi DNA test tawkhre hairi Masiki matang da press na phangba thajaba yaba pawn hairibadi Silchar Medical College ta mar singna asiba haksang 13 adu DNA test tawba yaroi haina Medical College asigi kem wangmada Kuki singna protest tawringa gi serakta asiba sing adu DNA test tawkhibani hairi DNA test aduda CRPM na hatkiba Kuki mar militant sing adugi DNA test aduda mapan gi miyoi ngakta oiramba thengna khre haina pawsna makhata na hairi Jiribam da CRPF amadi Kuki militant singa khuthongna khiba adu NIA na thijilagani hairi Jiribam da Kuki militant amadi CRPF ka khuthongna khiba thodok aduga mari lenana National Investigation Agency NIA na thijilagani hairi NIA gi special court order amagi matung inna Jiribam amadi Borobika police station ga mari lenana documents sing khusinnaraknaba khangan khre haina pawsna makhata na phangdokle Jiribam da gi OC ibo tombi sanga pambu transfer tawbu yaroi haina miyam na wakat mi pham khre OC ibo tombi sangak pambu Jiribam da gi transfer tawre haina Director General of Police Rajiv Singhana order thokibabu yaning da phungdoktuna Jiribam praja miyam da OC ibo tombi sangak pambu Jiribam da gi transfer tawbi ganu haina police station gi mamang da wakarmi pham khre hairi Imphal East ki manung sana leiba pukhaw na harukta leiba pukhaw lakol haina khangnaba mafam amada sangam ama henba loksel manga gi phawbai masak khangdaba singna mai thadok piramle mafam asi red zone oiba jaga amani haina su phongdokle